ꯑꯆꯥꯔ ꯇꯧꯕ ꯃꯇꯝꯗ ꯁꯪꯗꯗꯅ ꯑꯩꯁꯨ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯇꯧꯁꯜꯂꯒꯦ ꯑꯗꯨꯝ ꯈꯔ ꯇꯧꯁꯜꯂꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯒꯤ ꯃꯣꯔꯣꯛꯁꯦ ꯍꯩꯖꯤꯜꯂꯒꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯆꯥꯔꯁꯦ ꯍꯥꯔꯦꯍꯦ ꯈ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯇꯧꯅꯕꯅꯦ ꯀꯦꯖꯤ ꯑꯃꯃꯝ ꯂꯧꯔꯛꯄꯅꯦ ꯎ ꯃꯣꯔꯣꯛꯁꯦ ꯐꯖꯗ꯭ꯔꯦꯍꯦ ꯃꯉꯥꯟꯁꯤꯗꯤ ꯃꯉꯥꯟꯁꯤꯗꯤ ꯐꯖꯗ꯭ꯔꯦ ꯈꯤꯇꯪ ꯍꯥꯏꯒꯠꯂ ꯁꯦꯝꯁꯦ ꯅꯠꯇ꯭ꯔꯗꯤ ꯃꯍꯤ ꯇꯥꯕꯗꯣ ꯁꯤ ꯊꯝꯃꯣ ꯍꯥꯏꯒꯠꯄ ꯍꯩꯒꯠꯄꯗꯨ ꯍꯥꯔꯕꯅꯤ ꯈꯔ ꯊꯦꯡꯅꯔꯤꯉꯥꯏ ꯂꯧꯁꯤꯜꯂꯛꯄꯅꯤ ꯀꯦꯖꯤ ꯑꯃꯃꯝ ꯑꯅꯤ ꯀꯦꯖꯤ ꯑꯅꯤ ꯊꯥꯎ ꯑꯃ ꯇꯧꯔ ꯑꯆꯥꯔ ꯇꯧꯊꯔꯅꯤ ꯁꯤꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯗꯣꯏ ꯁꯨꯃꯥꯏꯅ ꯆꯝꯃꯅꯤ ꯑꯗꯨꯒ ꯀꯪꯍꯜꯂꯒ ꯁꯤꯒꯤ ꯃꯆꯨꯝꯁꯤ ꯇꯥꯍꯜꯂꯒ ꯃꯆꯨꯝꯁꯦ ꯈꯔ ꯆꯨꯝꯊꯣꯛꯑꯒ ꯑꯗꯨꯒ ꯇꯪꯈꯥꯏ ꯇꯪꯈꯥꯏꯃꯨꯛ ꯀꯛꯊꯠꯂꯒꯦ ꯑꯧ ꯅꯪ ꯇꯣꯡ ꯁꯥꯟꯅꯩꯔꯣ ꯀꯩꯅꯣ ꯅꯪ ꯇꯣꯡ ꯁꯥꯟꯅꯩꯁꯤ ꯀꯩꯒꯤꯅꯣ ꯀꯤ ꯃꯣꯔꯣꯛ ꯁꯥꯔꯣꯏꯗ꯭ꯔꯁꯦ ꯁꯤ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯇꯧꯁꯦꯅ ꯎ ꯃꯣꯔꯣꯛꯁꯦ ꯈꯔ ꯂꯩꯁꯟꯕꯅꯤ ꯉꯔꯥꯡꯁꯦ ꯑꯆꯥꯔ ꯇꯧꯕ ꯃꯇꯝꯗ ꯁꯪꯗꯗꯅ ꯑꯩꯁꯨ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯇꯧꯁꯜꯂꯒꯦ ꯑꯗꯨꯝ ꯈꯔ ꯇꯧꯁꯜꯂꯅꯕ ꯍꯣꯠꯅꯔꯦ ꯈꯔ ꯎ ꯃꯣꯔꯣꯛ ꯑꯆꯥꯔꯗꯪ ꯆꯥꯕ ꯍꯥꯎꯇꯦꯅ ꯁꯤꯒꯤ ꯆꯅꯝ ꯈꯔꯒ ꯁꯤꯡ ꯈꯔꯒꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯆꯥꯔꯦ ꯈꯔ ꯍꯥꯎꯅꯕꯅ ꯈꯔ ꯁꯤꯜꯂꯤ ꯑꯗꯨ ꯎ ꯃꯣꯔꯣꯛꯁꯦ ꯀꯥꯇꯤꯅ ꯈꯔ ꯆꯞꯊꯠꯂꯒꯦ ꯉꯁꯤ ꯑꯩꯈꯣꯏ ꯎ ꯃꯣꯔꯣꯛꯁꯦ ꯈꯔ ꯆꯞꯊꯠꯂꯒꯦ ꯍꯥꯎ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯎ ꯃꯣꯔꯣꯛꯅꯤ ꯃꯣꯔꯣꯛ ꯁꯥꯅꯤ ꯌꯦꯡꯒꯅꯨ ꯌꯥꯔꯣꯏ ꯌꯦꯡꯉꯣ ꯐꯃꯨꯡꯗ ꯀꯥꯔ ꯌꯦꯡꯉꯣ ꯐꯃꯨꯡꯗ ꯀꯥꯔ ꯌꯦꯡꯉꯣ ꯑꯗꯨ ꯎꯗꯤꯌꯦ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯀꯌꯥ ꯀꯟꯅ ꯇꯥꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯁꯨ ꯈꯔ ꯂꯩꯁꯜꯂꯛꯄꯅꯤ ꯊꯦꯡꯅꯕꯒꯤ ꯀꯦꯖꯤꯗ ꯂꯨꯄꯥ ꯆꯅꯤ ꯌꯥꯡꯈꯩ ꯆꯍꯨꯝ ꯈꯔ ꯍꯩꯁꯤꯡꯉꯒꯗꯤ ꯈꯔ ꯍꯦꯟꯅ ꯂꯧꯕ ꯌꯥꯒꯗꯧꯕ ꯖꯥꯠꯅꯤ ꯃꯣꯔꯣꯛꯁꯦ ꯁꯣꯏꯕ ꯌꯥꯕ ꯁꯣꯏꯖꯤꯜꯂꯕꯅꯤ ꯐꯅꯌꯥꯝꯅ ꯋꯥꯠꯁꯨ ꯋꯥꯠꯂꯤ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯉꯧꯊꯣꯛꯑꯒꯦꯅ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯉꯧꯈꯠꯂꯒꯦ ꯃꯣꯔꯣꯛꯁꯤꯗꯤ ꯕꯪ 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 ꯁꯥꯔꯦ ꯃꯣꯔꯣꯛꯀꯁꯦ ꯇꯞ ꯆꯠꯄ ꯌꯥꯅꯤ ꯀꯩꯁꯨ ꯁꯤꯒꯤ ꯈꯪꯖꯥꯎꯁꯤꯗ ꯉꯧꯗꯣꯏꯅꯤ ꯍꯧꯖꯤꯜꯂꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯔꯒꯤ ꯊꯥꯎ ꯍꯩꯖꯤꯜꯂꯒꯦ ꯌꯥꯝ ꯍꯩꯔꯒ ꯍꯧꯕ ꯌꯥꯒꯗꯧꯔꯦ ꯍꯧꯖꯤꯛ ꯊꯥꯎꯁꯤꯁꯨ ꯐꯖꯔꯦ ꯑꯍꯥꯟꯕꯩꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯖꯤꯔꯥ ꯈꯔ ꯇꯧꯔꯒ ꯇꯧꯒꯥꯏꯔꯒꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯖꯅꯕꯅꯤꯅ ꯇꯤꯜꯍꯧꯒꯁꯦ ꯍꯥꯞꯄ ꯁꯦꯝꯕ ꯋꯥꯅꯤꯗ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯤꯜꯍꯧꯒꯨꯝꯕ ꯍꯥꯞꯄꯁꯤꯅ ꯑꯩꯈꯣꯏꯅ ꯃꯍꯥꯎ ꯈꯔ ꯁꯨꯝ ꯑꯣꯏꯌꯦꯅ ꯃꯣꯔꯣꯛꯇꯪ ꯆꯥꯕꯁꯦ ꯈꯔ ꯃꯍꯥꯎ ꯈꯔ ꯋꯥꯠꯂꯤꯅ ꯁꯥꯕꯗꯪ ꯑꯣꯏꯗ ꯑꯗꯨꯅ ꯎ ꯃꯣꯔꯣꯛ ꯀꯌꯥꯅꯣ ꯀꯦꯖꯤ ꯑꯅꯤ ꯂꯧꯕꯗ ꯀꯦꯖꯤ 1.5 ꯍꯦꯟꯅꯗꯤ ꯊꯣꯡꯗꯣꯏꯅꯦꯕ ꯎ ꯃꯣꯔꯣꯛꯁꯦ ꯁꯤꯗꯤ ꯄꯠꯊꯔꯒꯗꯤ ꯈꯤꯇꯪ ꯉꯥꯏꯒꯗꯣꯏꯕ ꯇꯤꯜꯍꯧꯁꯤꯁꯨ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯎ ꯃꯣꯔꯣꯛꯁꯤ ꯌꯧꯁꯤꯜꯂꯦ ꯈꯥꯡꯁꯤ ꯄꯤꯛ ꯊꯜꯂꯦ ꯁꯤꯒꯤ ꯈꯥꯡꯁꯤꯃ ꯀꯦꯖꯤ 1.3 ꯆꯥꯡꯒꯤ ꯎ ꯃꯣꯔꯣꯛꯁꯨ ꯂꯧꯔꯦ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯂꯩꯕꯗ ꯁꯤ ꯈꯔ ꯊꯝꯃꯨꯕꯒꯤ ꯄꯦꯠꯄ ꯌꯥꯎꯔꯝꯃꯦ ꯑꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃ ꯀꯟꯅ ꯎꯡꯉꯤ ꯂꯩ ꯐꯤꯕꯝꯁꯦ ꯇꯨꯝꯅ ꯄꯥꯜꯂꯣꯅꯤ ꯕ꯭ꯔꯨꯅꯣ ꯋꯥꯏ ꯕ꯭ꯔꯨꯅꯣ
ꯄꯨꯡꯁꯨ ꯐꯖꯔꯝꯃꯦ ꯃꯨꯟꯕꯁꯨ ꯋꯥꯠꯂꯤ ꯈꯔ ꯕ꯭ꯔꯥꯎꯟ ꯆꯪꯍꯟꯒꯦꯅ ꯇꯧꯕꯅꯦ ꯕ꯭ꯔꯥꯎꯟ ꯆꯪꯉꯒ ꯑꯣꯏꯅ ꯇꯧꯅꯕꯅ ꯑꯩꯈꯣꯏ ꯇꯤꯜꯍꯧꯁꯤ ꯕ꯭ꯔꯥꯎꯟ ꯆꯪꯉꯦ ꯌꯥꯔꯅꯤ ꯁꯤꯗ ꯈꯔ ꯁꯤꯗ ꯆꯥꯅꯕ ꯈꯔ ꯑꯃꯅ ꯄꯨꯈꯤꯅꯕ ꯑꯗꯨꯒꯤ ꯈꯔ ꯌꯥꯝ ꯁꯦꯝꯖꯜꯂꯦ ꯆꯅꯝ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯗꯤ ꯁꯤꯁꯨ ꯁꯤꯒꯤ ꯑꯆꯥꯔꯁꯤꯅ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗꯨꯅꯦ ꯁꯤꯅ ꯃꯌꯥꯝꯒꯤ ꯁ꯭ꯇꯥꯏꯜ ꯅꯠꯇꯕꯤꯗ ꯁꯤꯅ ꯀꯩꯅꯣ ꯇꯥꯔꯦ ꯁ꯭ꯄꯥꯏꯁꯤ ꯃꯣꯔꯣꯛꯇ ꯁ꯭ꯄꯥꯏꯁꯤ ꯑꯗꯨ ꯇꯥꯔꯦ ꯃꯐꯣꯟꯁꯨ ꯑꯣꯏꯔꯅꯤ ꯆꯥꯕꯗꯁꯨ ꯃꯣꯔꯣꯛ ꯉꯥꯛꯇꯁꯨ ꯆꯥꯕꯗꯨ ꯍꯥꯎꯇꯦꯗꯅ ꯑꯗꯨꯝꯕ ꯈꯔ ꯌꯥꯎꯔꯗꯤ ꯈꯔ ꯍꯥꯎꯋꯤꯗꯅ ꯆꯅꯝꯁꯦ ꯃꯇꯨꯝ ꯍꯥꯞꯄꯗꯣ ꯆꯥꯎꯃꯜꯂꯦꯕ ꯌꯥꯝꯅ ꯁꯤꯗꯤ ꯃꯔꯨ ꯑꯆꯧꯕꯗꯨꯅꯤꯅ ꯃꯆꯥꯗꯨꯗꯤ ꯈꯣꯛꯄ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯅ ꯈꯔ ꯃꯆꯥ ꯈꯔ ꯌꯥꯝ ꯀꯟꯅ ꯇꯣꯏꯗꯕꯤꯗ ꯄꯣꯠꯈꯥꯏꯈ꯭ꯔꯕꯅꯤ ꯒꯔ ꯑꯩꯅ ꯀꯩꯀꯥ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯍꯥꯞꯆꯜꯂꯒꯦ ꯃꯔꯨ ꯃꯔꯥꯡ ꯍꯥꯏꯗꯤ ꯃꯆꯜꯁꯦ ꯉꯁꯥꯏ ꯃꯆꯜ ꯂꯩꯔꯦ ꯑꯗꯨ ꯃꯆꯜ ꯑꯣꯏꯔꯝꯗ꯭ꯔꯦ ꯒꯔꯝ ꯃꯁꯥꯂꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯒꯔꯝ ꯃꯁꯥꯂꯥꯒ ꯃꯤꯠ ꯃꯁꯥꯂꯥꯒ ꯑꯣꯏ ꯂꯩꯔꯝꯃꯣꯏ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯛꯀꯥ ꯂꯥꯜ ꯆꯤꯂꯤ ꯄꯥꯎꯗꯔ ꯇꯤꯛꯀꯥ ꯂꯥꯜ ꯃꯆꯨꯁꯤꯅ ꯉꯥꯡꯉꯒ ꯐꯖꯅꯕ ꯑꯗꯒꯤ ꯀꯔꯤ ꯃꯆꯨ ꯍꯜꯗꯤ ꯄꯥꯎꯗꯔ ꯃꯣꯔꯣꯛ ꯁꯤꯗ ꯃꯣꯔꯣꯛ ꯃꯆꯨ ꯐꯖꯅꯕ ꯈꯔ ꯍꯥꯞꯄ ꯋꯥꯅꯤꯗ ꯃꯣꯔꯣꯛ ꯑꯗꯨꯒ ꯑꯩ ꯊꯨꯝꯁꯨ ꯆꯥꯏꯁꯤꯜꯂꯒꯦ ꯑꯗꯒꯤꯗꯤ ꯃꯆꯨ ꯐꯖꯔꯛꯑꯅꯤ ꯁꯥ ꯊꯣꯡꯕꯒ ꯃꯥꯟꯅꯔꯛꯑꯅꯤ ꯑꯗꯨꯒꯤ ꯃꯣꯔꯣꯛꯁꯦ ꯍꯩꯖꯤꯜꯂꯒꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯖꯔꯦ ꯁꯤꯗꯤ ꯈꯥꯡ ꯆꯦꯟꯕ ꯍꯧꯔꯛꯑꯦ ꯊꯥꯎꯁꯤ ꯌꯥꯝꯒꯤ ꯃꯥꯟꯕꯅꯤ ꯌꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯆꯠꯂꯨ ꯀꯣꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯐꯪꯗ꯭ꯔꯦ ꯑꯩ ꯊꯥꯎꯗꯨ ꯈꯤꯇꯪ ꯋꯥꯠꯇꯧ ꯃꯥꯜꯂꯦꯅ ꯚꯦꯅꯤꯒꯔꯁꯦ ꯑꯃꯨꯛ ꯈꯔ ꯆꯥꯏꯁꯤꯜꯂꯕ ꯁꯤꯅ ꯈꯔ ꯀꯨꯏꯅ ꯍꯤꯡꯅꯕ ꯚꯦꯅꯤꯒꯔꯁꯦ ꯈꯔ ꯆꯥꯏꯁꯤꯜꯂꯗꯤ ꯈꯔ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯚꯦꯅꯤꯒꯔꯁꯦ ꯈꯔ ꯆꯥꯏꯁꯤꯜꯂꯒꯦ ꯁꯤꯁꯦ ꯈꯔ ꯌꯥꯝꯕꯅꯤꯅ ꯈꯔ ꯆꯥꯏꯗ꯭ꯔꯗꯤ ꯌꯥꯍꯜꯂꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤ
ꯂꯣꯏꯔꯦꯅꯦ ꯑꯆꯥꯔ ꯂꯣꯏꯔꯦꯅꯦ ꯁꯤꯅꯦ ꯏꯪꯒꯜꯗ ꯊꯝꯃꯝꯕꯅꯤ ꯑꯗꯨꯝ ꯑꯣꯝꯁꯤꯜꯂꯒ ꯑꯩꯒꯤ ꯑꯆꯥꯔꯁꯦ ꯍꯥꯔꯦꯍꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤ ꯁꯤꯒꯤ ꯇꯤꯜꯍꯧꯒꯤ ꯆꯅꯝꯁꯤꯗ ꯑꯃꯨꯛꯀ ꯁꯤꯒꯤ ꯃꯍꯥꯎ ꯑꯃꯨꯛꯀ ꯈꯔ ꯄꯤꯕꯒꯤ ꯌꯥꯔꯦ ꯁꯤ ꯑꯣꯝꯕ ꯊꯝꯖꯤꯜꯂꯝꯃꯒꯦ ꯂꯣꯏꯔꯦ ꯍꯌꯦꯡ ꯏꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯕꯣꯇꯜ ꯅꯨꯡ ꯒ꯭ꯂꯥꯁ ꯅꯨꯡ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯁꯤꯒꯤ ꯎ ꯃꯣꯔꯣꯛ ꯑꯆꯥꯔ ꯎ ꯃꯣꯔꯣꯛ ꯄꯤꯀꯜ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ